cardiovascular disease ohelakpa yabagi maru oiba risk factor ni haina longnariba non alcoholic fatty liver disease NAFLD hairiba laina asi thagi khongkap khamkhrabi nipisingdadi irai laina khangba ngamde North American Menopause Society na chathakiba study amagi report na haiki NAFLD na miyoibada insulin resistance puknoiba hypertension dyslipidemia amasung type 2 diabetes mellitus ohelai liver the fat paisalakpa amasung liver enzyme wangkhalakpagi thawong asi ultrasound gi mateng na khangba ngami adubu thagi khongkap lepkhraba nupisingdadi pak hek khangba ngamde haina NAMS ki executive director Joanne D. Victor na phongdoki thagi khongkap khamkiba matamda nupisinggi haksangda ahongba kaya thorakpa maramna estrogen matamduda haksanggi arumba hengalaktuna puknoi thorai amasung NAFLD oirakpa yabagi risk hengalai thagi khongkap khambagi sahi matang yausilaklaba nupisingbu hiram asigi matangda mamuttana khanghanba mathau tai NAFLD dagi ngakthoknabagidamak haksang leng otpagi chang hengathanbaga loinana chaba thakpada cheksingadabani hakchangi oina ani suba khwaidagi chawba organ oiriba liver asi thabakki saru polang makhagi yet thangba sarukta lei pound ahumlom lummi amasung nakal nama paksinba football gi maong male liver gi mathaudi asukki matik yamkhre aikoina chasin thaksin khiba chinjak pumnamak energy da onthokpaga loinana e da yawba amot akai sing sengdoi yu thaktaba miyoi singi liver cell singda fat paisilakpagi thawongbu non alcoholic fatty liver haina khangnai liver da fat khara yawbada thoidokna akaiba leite adubu liver gi apunba arumbagi chada manga dagina tararom fat oiba tarabadi fatty liver haina khangnai hakchangi arumba henba ka henna noiba diabetes naba cholesterol wangba natraga triglyceride wangba miyoising NAFLD gi khudong chaba mayoknarapa yai atenba matamgi manungda hakchangi arumba khanghan hanthahanba amadi chaba thakpada seksindaba miyoisingsu khudong chadaba si mayoknarapa yai kanagumba miyoi kharadadi thoidokpa maruoiba maram irai leitrabasu NAFLD khudong chadaba mayoknarai NAFLD na liver chokthokhanbaga loinana liver cirrhosis liver cancer natragana liver failure ohelakpa yai ayamba matamda NAFLD gi laiong amatta uthurakte karigumba uthurakpa tarabadi hakchang chokthaba ison chonthaba chaning thakningba phawdaba hakchangi arumba hantarakpa oningba puknaba mirangi maong manba e utong uba phanglakpa unsa natraga mit napu karakpa jaundice hakachaba khong pongkhalakpa pukta mahi paisilaktuna puk kangkhalakpa wakhal chamamnaba asina chingbani blood test tawbada liver enzyme chang wangna yauramba thengnarabadi NAFLD oiramba yabagi khudamni adum oinamak ultrasound gi matengna anaba si chapchana khangdokpa ngami haujingmakki oina NAFLD layengnaba pambai leitri adubu hakchang chajel tawbaga loinana afaba chinjak charabadi liver soksin khigadawbagi ngakthokpa ngami NAFLD ngakthoknabagi chapchaba pambai leitaba tarabasu hakchangi arumba hengathandabaga loinana afaba chinjak chaba chang naina hakchang chajel tawba amasung yu thaktaba tarabadi mangjaunana ngakthokpa ngami khwaidagi khudong thingai oiba NAFLD gi maongbu non alcoholic steatohepatitis NASH kawi masagi sahi nifu amasung humfu gi marakta leiba miyoisingda khudong chadaba oirakpa yabagi risk wangna lei nupadagi nupina risk wangba NASH ki thoidokpa laiong leitaba maramna kanaguma miyoi ama laina asigi matam
ꯂꯥꯏꯅꯥ ꯑꯁꯤꯒ ꯃꯇꯝ ꯁꯥꯡꯅ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯕ ꯌꯥꯎꯏ꯫ NASHꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯀꯤ ꯔꯤꯛꯁ ꯆꯥꯗ 25 ꯔꯣꯝ ꯍꯦꯟꯒꯠꯍꯜꯂꯤ꯫